हंदक पांगथोकदौरिबा इंडिया की 63 सुबह रिपब्लिक डे थौरम असिदा इंटरनेशनल बॉक्सर अमसु ओइरिबा सुपरिटेंडेंट ऑफ पुलिस स्पोर्ट्सना पेरेड कमांड तौगनी थौरम असिदा मार्च पास्ट कंटिजेंट यांखैरोमना सरुक यागदौरी रिपब्लिक डे थौरम असि माय पांगना पांगथोकनबा अकनबा चेकिंग थौरांग लौखतपा हौख्रे 63 सुबह रिपब्लिक डे लिसिंगनी कुनमंगागी थौरमगी मांगोइनना पांगथोकपा फुल ड्रेस रिहर्सल ngasi इंफाल की कंगलादा पांगथोकरे Security akan bacheksin thoranga loinana state ki thakta pangthokadoriba Republic Day ki rehearsal ki thoram aduda ahumlak World Boxing Champion oi khrabi Manipur Police ki Sports Department ki SP Laisram Saritana Parade Commander oikhi loinana Reserve Parade Commander Guard of Honor Commander amadi Reserve Guard of Honor ki Commander na Governor da salute pikhi pangthokadoriba Republic Day asigi March past ki contingent ex-servicemen Assam Rifles, BSF, CRPF amadi Combined Manipur Rifle Contingent, IRB, NCC amadi Hills District ki yauna nupa nupi apunba Civil Police saruk yakhi. Thoram asida saruk yagadoriba mahiroi singi oiba March Past Contingent singi manungda Sainik School, NCC Senior Air Wing, DM College, Imphal College, Manipur College, CC Higher Secondary School, Iboto Sana Higher Secondary School, TG Higher Secondary School na chingba saruyari loinana lamdam asigi tongan ba yelhomi fruit singi oiba chanabi natki cultural troupe singsu ngasigi pangthokhiba rehearsal agi thoram aduda saruyakhi state asigi makok thongba official kyana saruyaduna pangthokhiba rehearsal gi thoram loisilakpada India gi national anthem saktuna ikai khumna butkhi Kakching District asu Republic Day ki full rehearsal pangthokre lagliba January 23 ta pangthokadoriba India ki 63 suwa Republic Day parade ta saru yagadoriba Kakching District ki contingent singi full dress rehearsal ngasi Kakching District Sports Association gi lampak Kakching Turel wangma da pangthokhi Republic Day ki mangmoinana Manipur Langakta Mahut Minister ki Thaupuriba YKM Chana ngasi Imphal Khwaramban Kaithel ki akoibam famsing yang hakthengnan chatuna yangsin khre yangsin khongchat aduda IMC ki Mayor Commissioner M Joy IMC ki Corporator Singh Official Singh amadi Langaki makok thongba official kyana saruk yakhi Minister na lusingba IMC ki Official Singh yawa mihut kangbu aduna chatkiba yangsin khongchat adu maruhoina Imphal City ki akoibam mafam sing lu nana thamnabagi pandam da pangthokpani hairi 26 January ka mari lenana Imphal Shahar Lu Nanbugi Commissioner Director amadi Corporator Singh yauna bazar se drive ama hujabani sida ngarang na handagi segi aboi social media da sinau sina segi sigi moli ba singa thagat pira kodu yamne appreciate tawi baramdi basi akoi mid na kong sinna bani na logje tawuda thamdani ba wafamdi akoi ge householder hai tai sida Tangal Bazar kari dan nakan dalai video mayam sisu koye NGO singna yum dagi local iba adu bakar odu da yogi rakanda koye yum kudimo lo suna yogi bata daraga dia amut pasi yum disi pudoro sida part amani second part da koye street vendor phami basing si pung ni ban dagi salo ju hekta akan mong da tan busu ya dugum to sit pa sengmagi matam se yamna phangdam gi awa ba musulai sina aina sagi koye samjamna koi state ki police force hai dai simyam dana mateng pangbi kharage hena police su section na mateng pangbi ga municipality su basi kharai hena yingsala ka anda basi karlu nan ba karoma wo hen si sinai thamjane ngi si Maya Europe kanna yuhar hakre haukiba ahing nongyai matung minute yankai humdoi second kuntra trukta hakiba yuhar adu Richter scale da magnitude 5.2 yauki yuhar ad haba adugi epicenter Imphal dagi nongpok da kilometer 130 chatlaga Myanmar gi mafam amada lainung da kilometer 105 luba mafam da oikhi Security force yapun bakangbu singa chinga masung tampaki chingna mafam singda thibu humbagi thabak leptana chathari Security force na lokhaliba chekhin thorangi manung chana ngarang akagnaba pau ama fangbadagi Imphal West District Police amadi mari suba Assam Rifles yapun bakangbu amana langol gi akoi mafam singda thibu humbagi thabak chathaki maduda aina thingkraba lalahulup KYKL gi mioi ama langol type 3 dagi fabgat pangam khibani hairi faram mioi adugi mamingna Maibam Bronson atopaming
थंबौ अमसुंग ngamba चही कुनमरी अपोकप लेखिद्रबा एम इंगोचा कवी पात्सोई पार्ट 3 दगिनी महाक मिचम मियाम दगी पोत अमदी पोचै योंबा दुकान सिंगदगी नमहादुना सेल खाइबगी थबक तौबनी हाइरी फार मियोय अदुदगी टू व्हीलर अमा फागतबगा लोइनना मोबाइल फोन अमा अमसुंग ड्राइविंग लाइसेंस अमा यावंखे हाइरी अमरोमदा ngarang thawal district police amadi nimputaruk suba assam rifles ya punba kangbu amana aina thingkhraba lalholup KCP PWG gi miyoi ani amasu hongjong police station gi manung chanba uningkhongdagi fagatki faramiyoi sing asisu miyamdagi sel khaiba chenabani hairi police na faramiyoi sing adudi thokchom lakshmi kanta atopaming hapu chahi kunganipan apokpa TH Jiten amadi Dinesh thokchom atopaming Don chahi kulhumdoi apokpa TH CI makawi hairok bazar dagini makhoidagi magazine yauba 9mm pistol ama kapayariba maru manga mobile phone ahum sel oina lupa lising tara 4 wheeler gari amasu fagat pangamki hauzik manipur tholibi irang asi laksinaba amadi republic day gi mangoina na laukhatpa cheksin thaurangi manung channa security force ta mafong kya thibomba gi thabak chathari masigi saruga moina ngarang thawal district ki nongpok sagmai police station gi manung chanba phungai ching amadi ngamukhong ga thibomba gi thabak chathaki maduda खुसुकुलाई कयामरुम फागतखी खुलाई सिंह अदुदा सिंगल बोर नोंगमै अमा कंट्री मेड पिस्तोल अमा मैगजीन यावा 9mm पिस्तोल अमा हाई एक्सप्लोसिव हैंड ग्रेनेड तरा रेडियो सेट अमा एंटी रायोट ग्रेनेड अमा स्टन सेल अमा 303 गी कापथोख्रबा मरु यांखै अमदी काप यारिबा नोंगमै मरु कुंथ्रा ट्रक फागतखी नाकालमरोमदा लैंगांग ड्रग की मायोक्ता चंगसिलकपा खोंजंगी सरुगा मोइना ngarang Churachandpur District Police amadi Central Forest ki apunba kangbu amana Sangaikot Police Station ki manung chanba Saiden Changpi Kot ta leiba Dampi Reserve Forest tharamba popi pambi sing yanthatuna manghankhre popi pambi sing adu chirawngan lam ekar tara nithoi romda paksana tharam khibani thogdoga siga mari leinana thoidokpa mi phami pundi yaukhide hairi हौखिबा चही लिसिंग नि कुलुमदोय gi December 16 tagi 13 fauba chathakiba Hunar Se Rang Festival da United Women's Social and Cultural Forum gi team na manakaya laurakle team asina Manipur gi folk dance ta maibi jagoi amadi thogol jagoi utpadanatana Sabitri Saityaban haina mingthonba drama ama suhutki drama asi ke Lolibala na ibani aduga N Memsa Devi na lamjinglam takpani drama asi gi thoidok hendokpa maputhok adubu sakhangladuna sol trophy amadi certificate khusinaraki loina drama adugi member khudingmakta certificate sing piduna ikai khumnaba utkhi panba yabadi festival aduda India gi tongan state tara